ꯁꯥꯒꯣꯟꯅꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯅ ꯑꯄꯥꯝꯕ ꯗꯦꯇꯥ ꯏꯀꯣꯅꯣꯃꯤꯛ ꯁꯥꯏꯟꯁ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯤꯒꯠꯍꯜꯂꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯚꯤꯁ ꯁꯅꯝ ꯏꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯅꯅꯕ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ MLA ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯈ꯭ꯔꯦ इम्फाल सिटीना स्वास्थ्य सर्वेक्षण 2018 दा माई पाकनबा होटनबदा मीडिया के अचौबा थौदांग लई हाइना महुत मिनिस्टर TS श्यामकुमार ने फोंदोखरे अमदि मणिपुर की पुवारीगा सागोनदुना लागलबा मितैगी यामना मरु ओइबा खुबम नुंगथोंग मणिपुर लेंगाकना मतम चाना मिटेंग चंगहौद्रबदि मांखिबा याबगी ओइथोकपा लैरे खुरुमजरी ISTV की मणिपुरी पाउ मियंग ताबिरिबा पुमनमकपु तरामना ओक्सरी हौजिक मपोंगइबा पाउ पिजरी डिपार्टमेंट खुदिंगमकना अपाम्बा डेटा इकोनॉमिक साइंस स्टैटिस्टिक्स डिपार्टमेंट थिगलहलगा चौखत थौरांगदा खुदोंग चाननबा पोरम यातपा मथौ तारे हाइना डेप्यूटी चीफ मिनिस्टर वाई जयकुमार फोंदोखरे ngasi secretariat laiba mahake office chamber da pangthokpa land uses survey of manipur gi report phongbagi thoramda mahakna wafam si phongdokibani Economic Science Statistics Department की मखादा Manipur Remote Sensing Application Center ना Manipur Strategic Statistical Survey Program using Remote Sensing and GIS के मखादा सेंबर रिपोर्ट ने थौरमदुदा Science and Technology Department Economic Science Statistics Department के ऑफिशियल सिंह सरुक याके Deputy Chief Minister na makataraduna Department ki apamba hiramamada survey tawrabadi akupa report phangba khaknatana kanabasu hengani ngasi phongliba report asimak forest agriculture horticulture na singba department ki oina khanna thigatpada hena chauna amadi macha khaina thigatpa yariba ngaktani asiguma kanaba asi department singna lobiduna thausil semada tengbang pibiyo haike इसमें कर जी फ्लैग करके मैं हम लोग से अकोई लोग से कराए थे कई तो हाने ले मदी करवाए तो हाउ द थिंग्स आर चेंजिंग नसागी सीगी उनकी ले कोई की डाटा कोई कलेक्टर सीधी नसागी कनो के सैटेलाइट मैपिंग देगी कर देगी तो उसे 2000 such a survey has to be a continuous process you have to really be successful in our planning and decision making various departments Satkiba September Nipanda UP ge Greater Noida da halamba Prabis Sanam ge Uripok asom lekai da leiba yumda MLA Joy Kisana imung manung gi miyoi singa unakre MLA Joy Kisana tha ahum mari helaklaba fawbada sarkar na isu asigi matangda khongthang amata laukhalakhtaba asi laina loba sumloi center de BJP ge sarkar leirabasu state sarkar na nathaibagum tawribasi karigino athuba matamda mityeng sangdrabadi Congress party na AICC gi lusingba singda mityeng sanghanaba taksilagani Manipur Civil Society Organization na supun na tizin batangay fade haike sabalaw bu mangadra khanduna sarkar amasu leiribani na sarkar sina magi tawum topru tawsanu haiduna khoi ngairakpani tha hum henjalakpa sibokta sarkar sina koi thabak se amatta tawbu ngamdena law tabani chema igi haiduna ri thabak tawena lawba yabanate center da su BJP na palaba UP da su BJP na palaba state da su BJP ni palaga initiate tawlaw ngamdribase masi akoi di chingnei hai tar asugumba thawdok asidaida chenareba mi sing ado india ge asupangna wanglaba akoi gi haising laba mayam ama leira kanda kari gi fabu ngamdribana maru tasengna khangna hariba mioi du paliba sarkar du mari leinaba mioi ne na kankhal arbra haimna singnaba le karigumba makoina kankhate haraga di kari gi putok ngamdribuna haibase koi masi am sobo hangamani Department of Information and Public Relations Muda Amadi Mahut Department na punasinduna Swast Survection lising anitara nipal gi matangda no magi oiba media sensitization workshop ama City Convention Center da pangthokre hokdokpagi thoramda Mahut Minister TS Shyamkumar Mahut ki Director N Git Kumar IPR Director Megachandra Kongbam su saruk yakhe Minister Shyamkumar na lising anitara marida gi hokdokhiba Swast Bharat Mission asi lising anitara mapan gi October tang ani Mahatma Gandhi gi chama yankhai suba mapok numita loisingadoriba mission asi gi saruk ama oina pangthokadoriba Swast Survection lising anitara nipal da Bharat ki oina city sing lunan bagi sangdam nagadoriba asida Manipur na makok thongna ba hotna pada media gi achauba thodang lei Asigumba sangdamnaba asigidamak hena mai paknabagidamak Manipur da leriba town khudingmakta lupa lakh amamam piragani aduga mai pakna thabak paikhalaba municipal council amadi nagar panchayat singdana lupa lakh ama makhai piragani haina minister na phongdokhi
अमरमदा इम्फाल सिटी अमदी टाउन सिंगी अकोइबदा फमलिबा दुकान सिंग जनवरी थादगी शॉप लाइसेंस पाइदबा सिंग फंबा याररोय लोइनना दुकान दा डस्टबिन थमदबा थेंगनरगदी दुकान सिंग अदुगी लाइसेंस ककनी हाइबा वाफमसु मिनिस्टर ना मखाताना फोंदोखी IPR Director Megachandra Kongbamna Lubanan Bahabasi Lamdam Asigi Oinadi Mahorol the Giloina Duna Laklabani Asigumba Equigi Ida Tong the Leraklabat Lunan Bagi Tabak Asi and the Pangtoka Riba Barat Q in a Sangdam Nagada Riba Lunan Bagi competition Asida Mai Pakani Habigitazaba Sauna Lay Asigumba competition Asi Henamai Pakna Bagidamag Miam the Hena awareness Bibatangai for the Habawakalol Aduda media sensitization workshop Asi Pangtopani Haike awareness Masigi I was taking one of the house with the media and the whatever told me my criteria is in Nina, I had to put part of it, one of see, had to see what of the name in Mona City told to say. Tungda Swas Surbexan Lissing Anita Nepal Hanimington by Istagi Dix Amaso, Toram Aduda, released Obagalonena, Mission Infal Kaibulgi, Manamatum Suyan Toki. Historical and Cultural Research Center Imphal na Leptana Satharak Patizin Kongsat ki sarugamo oina Center asigi President Nauribam Indramanigi Lising Makhada Mioini Funitoina Saba Kangbo Amana Sugunu Nungthong Kubam da Tizin Kongsat Amasalure Nungthongi Kubamasi Lamdam asigi Yamna Maru Oiba Aruba Laigi Kubam Singi Manungda Amani Imphal lagi kilometer Humbutratare Lomsat Lagalaiba Seraudagi Kanong Sup Thangba Kunzinda Imphal Turelgi Mayaida Nungi Mapai Oina Laiba Ithat Masa Amada Nungthongi Kubamasi Lay Kubamasigi Nongpok Nongsup Anida Seliba Turelgi Isel Anibu Samna Haliba Nung Mapai Marak Kaina Marakta Saurakna Futkun Lompakpa Asangba Tukul Irambu Nungthong Haina Kangnei Mahausa Manipur dan ingthau palingi matamda misimina toirakpa matamda koknanaba sana konungi amai besingna kubamasida ira tauram pangthoktuna nungthongi apakpa marak thongna ising manungda yotsai amana faina porol lolame masibo nungthong tingba haina khangnaduna lakhibani adubo kubamasing asidi ngakpi senbinaba amadi yangsenbinaba laitabana kubamasigi saktam pungkai kaire Nungthongi nongpok thangba asang lambi gi sarukta leramba nung singlep tana kothok kibadagi turel gi laimai asum kotha kiduna nungi mapai kintharak padagi nungthongi phibam pumna makmangle asigumba mitei ki yamna maru oiba khubamasi manipur lengak na matam cha namit yang changhaudrabadi mang kiba yabagi oithokpa yana leire asigumba phibam dagi kalhauna ba archaeology office na Manipur Ancient and Historical Monument eki makhada nauna semjin sajillaga tek takaidena ngak senduna thamobagi tangai fadaba leire haiki Asi lambiga asang lambiga gi marak ta lei ba koi ge khonglam che ising ga sian ponte ing na lei ba adon turi na tok tor ko pataw di sing chen tong sung sang de ing na kan cheng gi una pu ta ising jam ing na lei ba haitai ko mong ha da aduna haji sina loi kai re je aduna masi kun pa mi sina archaeology department office na ko masi protect tor ga di Chirida ko nung sing hana luku kimyam she nung sing loina kapsum biraga ko ari kai riba senthari bu nung yam sing loina singul hanim thumje leiram phim dok pe photo leiri Jairam Thakur ngasi Himachal Pradesh ki Chief Minister oina wasak lokhrei Ris Maidan da pangthokpa wasak lobagi tharamda Governor Acharya Devartana Office paiba amasung aron bangak pagi wasak lokhi tharamasida Prime Minister Narendra Modi Home Minister Rajnath Singh BJP ki National President Amit Shah Union Minister Nitin Gadkari Hanagi Deputy Prime Minister Oiramba LK Advani Manipur ki Chief Minister N Biren Yauna BJP na lengak pas state singe Chief Minister Singh Susaruk yakhi Jairam Thakur Seras constituency dagi BJP ki MLA oina mangarak suba term oina karak kibani state asiki Chief Minister ki candidate oikiba Prem Kumar Dhumal Mikhalda Maithi kibadagi legislature lusingwo oina mahakpu khan kibani Handak pangthokibe Mikhalda BJP na sit umphunipa leibagi manungda sit nipu mari phangduna hanagi Congress lengak into kibani
हंदक पांगथोखिबा मणिपुर लेजिस्लेटिव असेंबली की निंगथमी फमदा मणिपुर की केंद्र हुंफू की एमएलए सिंगना मोट अमता ओइना लौखिबा भारत सरकार अमदि एनएससीएन आईएम गा तौनरिबा फ्रेमवर्क एग्रीमेंट यावरिबा वाफम सिंग खंगालु हाइबा वारेब अदु भारत सरकार ना लुमना लौबगा लोइनना इकाई खुमनाफम थोई हाइना शिवसेना मणिपुर स्टेट यूनिट की प्रेसिडेंट एम तोम्बिना फोंदोखरे बाबूपरादा लेबा शिवसेना मणिपुर स्टेट यूनिट के ऑफिस द पांगथोकपा पाउगी मिफमदा एम तोम्बिना मखातारदुना नागालैंड असेंबली द लौबा नागासिंग की ओइबा वारेब सिंगदा भारत सरकार ना इकाई खुमनाबा उत्पा कया लैख्रे एनएससीएन आईएम की ओइबा वारोइसिन अमा भारत सरकार ना पुरकपदा शिवसेना ना यानिंगदबा लैते तौबतबु नागालैंड द बेस तौबा यूजी ग्रुप अमगी वारोइसिन पुरकपदा युमथंग नरिबा स्टेट सिंगदा अकाइबा पीबदी शिवसेना ना याबा ngamloi हिरम असिगी मतंगदा शिवसेना मणिपुर स्टेट यूनिट की मियोय कुनिथोइना साबा टीम अमना दिल्ली अमदी मुंबई चतुना शिवसेना के सेंटर की लुसिंगबसिंग उनादुना अईबा वारोल फाव पिसिंदुना हिरम असिगी मतंगदा पार्लियामेंट पुखतपिनबा तक्सिलुरे हाइखि एक्सटेंड तौदबा एनएसएन आईएम ना क्रम हाइन तौदना मणिपुर की मनुंग लेरिबा लेमाइ लेरिबा नागासिंग पुनसन बदा लम मदु पुगदोरिबनो ममांग लेरिबा कांग्रेस सरकार सु मबुचिन सेंगदे हुजिकी लेरिबा सरकार सु मबुचिन सेंगदे अदुगा मियामगी करी खल्ली बनो करी वारी बनो हाइबा नत्तबा रोमदा पॉलिटिकल माइलेज लंगनबा इश्यूज की मतंगदा अखोई की गेम ब्लेम तौनबा से मसी यारगदी मसी ममांग सोई थमजगरे तोपिरो मणिपुर माउंटेनियरिंग इंस्टीट्यूट की यांखैनिथोई सुबा फाउंडेशन डे थौरम एमएमटी ने सिंधुना लमदान पांगथोखरे थौरम अदुदा रेवेन्यू मिनिस्टर कराम श्याम एमएमटी की प्रेसिडेंट बिजोय कक्सिंग ताबम हेंगलेप केंद्र की एमएलए हंगजालम हाउकेप एमएमटी के फाउंडर प्रेसिडेंट आर के रणेंद्रजीत जेलियांगरोंग यूनियन मणिपुर असम एंड नागालैंड के वाइस प्रेसिडेंट आर चंद्र हाउमिसु सरुक याखी थौरम की सरुक अमो आइना तेंजिंग नॉर्गे की मफमदा हाइकत लेका तमदुना इकाई खुमनाबा उतखी मिनिस्टर कराम श्यामना माउंटेनियरिंग हाइबसी सिंगनाबा अमगा लोइनना होटनादबा यादबा मसाना अमनी मसिदा पुक्सेल सेंगबा अमसुंग कथोकपा मथौ ताई अखोइगी खुनाई असिदसु पुक्सेल सेंगबा अमसुंग कथोकपा वाटपा मरमना चौखटपदा थिंथारिबनी इसाना इसागी इथौदांग मसक खंगलबदी अफबा खुनाई अमा ओइगनी साना खोनबनसु चिंगमी तमी अमतने हाइबगी सक्तम ngakpa ngamgani haiki हिना चौखट थौरांगी थौ पाइखटपदा अदि खितंग वारगसु elected member अखोई की responsibility अखोई की दायित्व से लौगदबने प्रजा तक थादारिबा चाथुंजे अखोई ने मांगल लोइदबने अखोई याम थौना फना प्रजा के कथोकबो लोइनो होनगदबने मतमदुदा चौखट पाइबा पोस्टि ऑटोमेटिकली लाक्सगने अदुनि मथक्का थौबाल पुलिस कमांडो ना था असिगी कुनमरीदा थौबाल बाजार अचत अवोक सिंह सेक तौबदा केसीपी पोइरे की कादर अनि फारे पुलिस डिपार्टमेंट की पियारो की सेरोल अमना फगल अबा मियोय अनि असिगी ममिंग लाइस्ट्रम नोंगदंबा सही कुंतरुक अपोकपा बिरमनी इसोक मनिंग लेकाइदगिनी अतोप्पा अमा अदुदी जुबेनालनी अमरोमदा थौबाल पुलिस कमांडो मंगा सुबा जेके राइफल्स लिलोंग पुलिस स्टेशन की नुपी पुलिस याउना सिविल सोसाइटी ऑर्गेनाइजेशन अनिगा कुसमनदुना लिलोंग एरिया दा ड्राइव चथबदा ड्रग ललोनबा मियोय अनि फारे फारबा मियोय अनि अदुदी एमडी नहा पिसक सही कुंथ्रा मंगा लिलोंग लेहाउ खोंग अमसुंग एमडी सिराजुद्दीन सही कुनमरी खेरगावदगिनी मखोइदगी हीरोइन पाउडर ग्राम कुंतरुक एसपी कैप्सूल लिसिंग अमा कुन फागतले हाइरे हौजिक मरक थना ब्रेक अमतंग लौजरी The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mobile Furniture. Offer for Merry Christmas and Happy New Year. Discount up to 40% on all furniture items. Please visit Mobile Furniture near Imphal College, 70850 Sky Hospital da angang subu free da heart ke ahoba member ke kudong chaba lakliba January ki tang manga da panthok jagadori sahi kuntra degi hen experience leraba world class heart specialist
Dr. S. Radhakrishnan namasung Dr. L. Shyam Kishore Anina Hapteng nana laying gadoriba sinadong angang singidamag pwaidegi pabalayang oigani kudong chaba sinatok hanbigano akak na bangang masing oibana hana booking tawihau ako pamarol gidamag Sky Hospital gi reception gatanabiu. Life school se bring a school begin class 10 over class 2 maki smart class facility lay van service lay boarding facility dada life school da tamaba satradi extra coaching tuition tawgi ma thok ta hang sing se sana ko abi matam se yam na pangal direct na tan life su tan school hina sanga khara swang yu ga ta la lebo adu ai isa su sida taman ge ya ga do Break itungda taramna oksari makhataba pauda National Food Security ki makhada fair price shop ke agent singna miyam da potlam sing phanghandana yanthokre haina sign tahalle masina konthokjam kendra gi miyam da chamam na ba ama pokhale haire Manipur Press Club ta pangthokpa paugi mifam amada khabam bamdia fair price shop number 34 gi card holder singna ising isau thokhibana lopham singmang takhibedagi awaba mayuk naringai da agent na miyam da yohanbagi mahutta yonthokhrabra haibagi singna ba leire Sahi asigi thamanga gi cheng pithok tringai tha asigi taramapalda December thagi cheng pibani hairaga kartana January 2024 gi kalamda sign tawhanki maram asina miyamna singna ba ama lairiba asi mari lenaba singna asengba thidok piduna khangan biu haire 17 December thada agenda kogi prajasingda delivering gi ka asida 2018 gi kalam gi January da chen phujale phujulakpa matamsida 18 gi soitore kat kharadana 2017 gi soitore soitoribani si mandabasi karam basai gi karma thagi odun habiduma confusion libijima sengba anbiba pamjai lona na koi mage yadunda singsa marmodina hoksing lokpugi sang yamna niamana marmodina yaragadi sarkarna ming changbiraga mangiba thamagi posang singasi koi prajada yon biu haibo phamji apun tamjari Sky Hospital and Research Center na Manipur Heart Foundation ga khusam naduna Lilong Chowbok ifam dalai ba Integrated Development Organization gi campus ta nomagi oba free heart camp ma pangthokre camp tu the Sky Group of Hospital gi chairman Dr. L. Sam Kishore Manipur Muslim Mirror gi Dr. MD Firoz Khan gi mityang makhada lemna ECG BP amasung diabetes laina laibra haina check tawbaga loina na hidak langtak sing su phangan ke Manipur State Sumang Lila Council Sinduna Tha Sigi Tang Tara Mari Diki Satharakpa Tara Mari Rak Suba Sumang Lila Ningtham Kumai Ngasi Loisin Kre Loisin Bagi Tharamda Deputy Chief Minister Joy Kumar Art and Culture Minister L. Jayanta Kumar Imphal East ke Adyaksha P. Bimola Amadi ICM gi Chairman L. Tompisakna Singba Miyoi Singh Saruk Yakhe Tharamga Mari Lenana Sumang Lila Roi Singh da Piba Akhanaba Mana Taruk Su Yantokhe Sahi Asigi Oina Pidono Award Ta Ti Rupachandra Kozen Award Arapti Nobin Boards Award ta KSICI ma Gulam Chand Memorial Award ta ti Ibomsa Popular Award ta Ranjit Ningthauja amadi Birendra Kumar Award ta Hiang Devendra PK Tharamga mari lenana Joy Kumar na Sumang Lila Sakhat Hanaba Sumang Lila Party singi oiba apun belup oiriba Manipur State Sumang Lila Council da chahi gi oiba grant in aid pinanaba hojik lairiba lenga asina khanaragani Masina thabak oina pangthorakpa matamda artist singna Sumang Lila hena sakhat anaba honabada mateng oiragani phongdokhe Amaram danga si tara mari suba Sumang Lila nangtam kumai gi aroiba nimita sangai artist association gi sana dagi kai utkre hiram sida report ama sana dagi kai haibasi hektar bu matam nei ngona pung ne thuklaw om phau ai pung ne phau da mak script si parura kanda neinaro kan oirami masimang na khunai da huji huji oirakliba Yam toina thoiba lamda masida akibagi masak phangna lan darakliba karama lano haigadi drakki lan haibatai Mori rom da pusalakpa trak ma photu maina ta ta phabdagi angang bom thoi ta thet ki baiwani ta contractor thongam manam hakki macha nupa sana thoibu sana haina kauduna yamna luna chana thamjai sana thoi yamna oktaba kabasinjak ta laisuraba lamcha soiba adu nupa amo oina lairakhi adu mahak apokpana di khangkhide social worker yaimagi machan pidlikla sana thoina namjan nan thekna dena hat khibdagi
social worker over Tadokter me hat with the Makta Lak for the Makpun, Nuxizabi, Lansian Bigi Mapura or Madagi, Lansiamina Maki Mapura, Kanabahana Matunda, Lansiamina Maki Mapura, Makutmana Hatla Matuna Maki Mapa, Tongamana, Masa Hatpagi, Adumba, Mi Hatpagi, Weba, Sera of the Panjakir and Lasiki Samak Bawarini. I get them we give us a new pay, Nick Labusu. Man hot boy. You love man hot. Music Satariba in Tom Kumay, Nasi Loibu Luna, Yamnapung Pan, Pazana Pantokre have the Haman Toleroi. Other Satariba Lila, Asi, Dara Merak Suvni, Smangli Lag, Mayona Kai, Karamba, Owenba, Hantaki Kumay, Asido, Tenaki, Karamba, Pakalapa, Lay, Habitu, never weapon, I see with the Pondropata. Matamamada, Sumangli Lagi, Machet Parampara, Haigadra, Sigumba, Bahaki, Machet Asi, Mang Terurabani. Adubu, Chatazariba Festival, Asigi, Matuina, Sum Satarakwada, Alamana, Tambiramba, Sumangli Lagi, Machet Adudi, Kaidana, Tapna, Aikoiki, Minkatnaba, Honorapagi Mami Amati, Handaki Festival, Asidatai. In Tam Kumai, Mamang Sahida, how have the Taram de Suva, in Tam Kumai, Asi, Matam Sana, Luisanbangam Kide, Maram de Levaki, Aso Irang Amna Maram Warga. Other Handaki, Leva Asiyam, Tandu Laitaba, Leva Am Oire, Habaki Kudam Amo Oina, in Tam Kumai to take the Kadan Asi Loisale. Video journalists Avogo Lena and Pautam Zariban Nitokam Sanazawa Mitai, ISTV News, Savang. Modern radiation oncology practices Hibahiramda Nombugi Oba Community Medical Education Program Ama Rimski Radiotherapy Department Sinduna Rimski Mini Auditorium Hall the Pangtokre Thoromaduda UK Daleba India Masa Dr. K.S. Bhadna Modern Matters of Radiation Matangda Wanganke Rimski Mahiroi Singamadi UK ki Mahiroi Singi Marakta Exchange Program Pangtok Ningbagi Apamba ISTV News Ka Unabada Pangdorake. From our side, it'll be good to collaborate with RIMS and our own cancer center. I hope we can collaborate to make this fairly soon, and also make it a fairly robust and an exciting place to work in. But here the distances are so much. So there's a lot to learn from here. There are distances, resources and everything. But I hope jointly we can help both of us. Violence against women and criminal justice system reforms Habisida Nomagi Oba sensitization program among us Imphal Iski Paurabida Leba Lining Toputiba Community Hall the Pangtokre Saturn Gram Pansayamadi Women Action Development Ward Napuna Sinduna Pangtokpatauramanda Pradhan P. Surbala Ward Ki Secretary Sobita Yauna Tongan Tonganba Pradhan Kaya Saruk Yaki Secretary Sobitana Lamdam Asida Nupi Singda Tongan Tongan Mamawong da Ot Naiba Tengnari Basi Kohnaba Pandamda Tauramasi Pangtokpani Fongdoke Nupi hala iba mayam sing se koi society koi khudi mak se daita loina mak lau gadam ne ba ai koi yawe ba akoi samaj koi janabi ai koi mayam se koi loi yawe. All Manipur Gorkha Students Union gi chahi yankhai mapung pharakpa Golden Jubilee Thoram Kangla Tongwi Football Ground the Pangthokre Thoramadu Education Minister T.S. Radheshyam Sekmai Kendra gi MLA S Dingo DC Imphal West Ningthaujam Geoffrey Dr. R.K. Ranjan Union gi President Lok Bahadur Adhikari All Assam Gorkha Students Union gi President Prem Tamang Su Saruk Yake Thoram gi sarugama oina Union gi calendar amasung Golden Jubilee gi souvenir release tawke Laikhidraba Union gi lusingba singi mafamda ikai khumnaba su utke MLA S Dingona mahaki kendra gi manungsana leriba Kangla Tongbi gi award apapum namak lehendana ba honagani haike Minister T.S. Radheshyamna Union asina sahi yankhai mapung pharakpa asida mahai masing khakta natana atai hiram kaya ta sumiyang sangduna chaukhatpa lamdam ama purakna ba honasi suba nomba furup ama oiba maramna Labor Department ki card pairaga masigi kana ba lawbiyu Kangla Tongbi area gi school singi award apasu athuba matamda yangsilagani haike mohon thadam leirambagumba gorkhali gumna honest oiba sincere oiba oja mayam do adu oiramdabana Madam Mora Ozagi problem so Karakadum lady Oza Kudimaki Wanate Oza Karadi Puchel Sing the Mayawi Adana Oza Awapa Yam lay a swelling Sinjera Oza Tana Monazage January gi tang ahum dagi taruk phawba Zathagadaba Krishna Rang Mahasab lising ani taranipalda Laimayor Arts Center Singjamai Singa Makage artist na sanaba drama ima kaithel utkadauri saruk yagadaba artist sing center asigi official amadi crew members singda speaker Y Kemcha na tracksuit amamam khudol tamkre
Thoromaduda Sanjara Sigi President S. Tomba Maitei, Model Club ki President Indresor Madi Ward number Tarataruki Cooperator T.H. Ilijasu Saruk Yake. Service Siksa Biyangi Makada Out of School Children NIS Tiginimit Mangani gi Amadi Nomagi Oba Training Program Sing Impal West Zone da RMC Harong Sabal Block na Sinduna Lila Sing Kongnang Kong High School da Hogdokre Thoromaduda Oza Mahiroi Singi Mama Mapa Amadi Official Kaya Saruk Yake Thoroma Sigi Maru Oba Pandam di Mahitam Lamlaga Tokiba Amadi Mahitam Driba Angang Singbu Khandok Laga School da Pun Sinduna Education Volunteers Singna Akhanana Training Pibani Haide Kadana Christian Lining Satpasingi Kwaidigi Chauba Kumhayama Oriba Christmas Kumaiga Mari Lenana Kangpokpi District Manung Sanba Nungsai Siru Kulda Kudol Tamkre Village Authority ga Kusam Naduna Pangtokiba Thoram Aduda Kulge Chairman Rangtong Kung Hanigi Chairman Rangtong Thang Women's Society ki Chairperson Rang Muthoi Kadagi President in charge Hizam Priyo Kumar Vice President Ningthauzam Doren Secretary General Dipanjit Ningthauzam Secretary Women's Affairs Napram Ongbi Bimola Amadi Kada Bisnupur District Committee ke President Basanti Susaruk Yake Kadagi Maikaitigi Water Storage Tank Pirol Amadi Sanabagi Polam Sing Kudol Tamke More Consumer Clubs ki Office Ama Paisam Bank More 1 number 3 da ADC Sandel ki Chairman Lukhosai Zauna Hangdokre Thoramadu Cookie Chips Association Technopol ki General Secretary LS Saikhozang Vaite More da Laiba Tongan Tongan Ba Lupki Lusingba Sing Susaruk Yake Lukhosai Zauna Myanmar Romdaki Pusilakpa Chana Thaknaba Potlam Sing Aikoina Chaba Matamda Hakchang Sokpra Soktabra Haiba Section Basangi Myanmar Romdaki Pusilakpa Chana Thaknaba Potlam Sing Ayambana Yauriba Potlam gi Machal Expiry date na Singba Ayamba Thade Amaromda Pot Yonariba Asisu Mana Pamba Mawong da Pangyon da Yole Yoliba Pochai Singi Magun Amadi Arumba Subra Sudabra Yangsinbagi Mathau Tai Hojikti Moreda Consumer Club Asi Phajana Mathau Tawhalabadi Ahongba Ama Soidana Laklagani Loinana Consumer Singi Haksu Phanglagani Consumer Club na Miyamba Wakal Tahanna ba Awareness Thoram Sing Pangtok Haningi Haiki Ngasi nung tilpung ani makhairom taba matamda Moredagi Impal Fauba Service Tauba Maruti Van Mangasi Moredagi Impal Lomda kilometer 8 lomsat laga laiba L Faimol Kulmaya da Kangauda na may Zaklakre Gari adugi registration number na MN04A4158 ni Gari adugi driver gi maming na Muhammad Waris Kawi Moren Ward number 5 tagi ni Haide Taramathoy Suba Assam Rifles More OC amadi Fire Service ki miyoi singna may kanbagi thabak jathaki Sigi Kunmari da Kongampat Awang Lekai da Honda Activa Tongduna Lakpa Thangting Mang Haukip accident Thokpadagi Lekidaba Tagdoki Matangda Kuki Inpi Cycle na media da Fongdora Kiba Wafam Aran Wafam ni Haina Kongampat Awang Lekai Community Hall da Pangthokpa Miyamgi Mifam na Yaning da Fongdokre Posangbam Zilla Parisat Member Laisram Bobby na Chair Logduna Pangthokiba Mifamaduda Kongampat Gram Panchayat ki Pradhan Ward Member Singh Kongampat Youth Club Amadi Maira Paibi Development Committee ki Miyoi Singh Saruk Yake Numit aduda Thangtingmang Haukip na Thorokpa Gari na Kongampat Awang Lekai da Laiba Nauroibam nung sitoy Thomlam laba matung accident thoksabani accident thoklaba matung da soklaba nung sitoy amadi Thangtingmang hospital da pukhatuna layengki Sekmai police ta su pau piduna spot inquiry tawraga accident da yawba gari lokhatki Thangtingmang na laikidabada kanagumba amataga mari lenade accidental laikidabani habasi achumba wafamni masana thorokpa gari na mi thomlaba matungda accident thokpada mateng pangkhiba khudingmakta tainaba thawong mifam aduna yaningdaba phongdoki asigumba mifam aduna Thangtingmang na laikidabada thru awaba phongdoki hauji marak thana break amatanga amuk laujari To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education.
Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanumita, Apamba Gari Supang Bigani, Pambiba Mio Snunabiu, Imphal Finance, Head Office Moirangkom, Loglaubung, Branch Offices, Pauna International Market, Amasung, Bisnupur Bazaar, Bisnupur. Jolip 100% natural syrup, Amasung capsule. You thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study material sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. Amukai na taram na oksari makataba pauda Numit humni sa therakiba Christmas kumay Tamenglong amasung None District tongan-tongan basar singi oinang asi numidang losilagani. Festival asigi ngasi Arabian nimita gospel tongan-tongan ba speaker singi warol Christmas ki isay sakpa masana kaya da thoy ahentana bagaloy na makal matel gi tawram kaya pangthoki. Kumbi kendra gi manungsan ba tera khong awang lekay dekin ba 25 kb ki transformer yakidaba tha amarom phare lagliba tang tara manga fawagi manungda semjin bidrabadi MSPDCL kumbi subdivision ki mathakta khongjang jangsilagani haina lamdam adomgi mioi kayana phongdorakle aiba office asi kumbi police station me ad leibo office asi koi solo chen lagan lei consumer mayam chu kunna koi lekai kunna horaga koi strike chaga State level gun ngai celebration committee na sinduna December 13 degi January manga fawba chayol amasup na gun ngai thoram pangthokadawri kumai asigi manungda lup khuding makna ban blockade general strike na singba tawbidana ba appeal tawri State level gun ngai celebration committee na thoramasi Churachandpur district ki manungsan ba ngarian khulda pangthokani hairi hausik sanabagi paw amuk bijari Ngasigi sanabagi pauda Kiam Wang Mataba Youth Welfare Association na Kiam Wang Mataba na sinduna ani suba district level under 13 Voice 5-a-side football tournament ke ngasi sanakiba match da PWO na GFF Bibu Panjal ama sinwada maitiba pikre Hojing makata ba sanabagi pau boya ning thaujamdagi amuk phangbigani KS Anoksing Memorial Steleven Chess Tournament ki ngasi ahum super rol loi khibada RK Apollo Sana and Bankim El Koireng amadi KS Prem Chandrana point ahum phangduna mangjin thaduna sali Manipur Chess Association gi iming makhada Kwakaitil Chess Club na sinduna tha sigitang kunmanga dagi rated sanaroi kunthratru amadi nupi taret yauna punna chess sanaroi mariphu taratru na saruk yaduna Kwakaiten Boys Junior High School da sathariba kuntare suba KS Anoksing Memorial Steleven Chess Tournament asigi ngasi sanakibo open category gi ahum suba rol loi khibada RK Apollo Sana and Bankim KS Sanjoy El Koireng amadi KS Prem Chandrana magi lamba maiti bipiduna tournament asida point ahum phangduna sakhibani TS Gobil Luang O Ningthem N Yohenba N Herojit T Manikanta S Premjit A Sakritombi A Somokanda KS Biswajit na point animakai phangkre T Saheb Ais Zeki Ais Iboso Ais Maniton N Pari Meitei A Binit E Jackson K Ngauba A Salamba Ais Harimon K Poiri Khomba Y Shankar N Santikumar A Jivan RK Surisana T A Samson N Brozen S Dhanachandramadi A Sarana point ani phangduna sali Sahitra manga makhagi nupa masa madi nupi masagi sanakiba mestana Y Yaisanana tournament asigi ahum subara loi khibada point ahum phangduna mangjin thaduna sali Nungshi Toy NG GA Aerosmith na point ani makai Melson Yumnam Elina K Ice Konalika Yumnam K S Ice Emson na point ani amadi K Gisan Sharma Singtam Nganba Nunganbi Lanchinbi amadi Zales na point amamam phangkre Sathariba tournament asigi mari subaron haying ayupung Nepal dagi sanaba haugani
Anand Memorial Gym na sinduna Sagolbor Nepra Menjor Pokri Mapal Community Hall da Marisuba Anand Memorial Fitness and Bodybuilding Championship ngasi pangthokre. Thormasida Manipur Olympic Association gi Secretary General Sunil Elangbam, Nepra Menjor Pokri Mapal Youth Development Association gi President Naurem Sunil, Hana Division Forest Officer Oramba KS Bira, Mabagi Advisor L Gaurmani, Young Social Service Union gi President N Iboyama, Nepra Menjor Pokri Mapal Women's Voluntary Association gi President National Awardee Hidang Mayum Sanahan Biamadi Sana Khonaba Masong Sakot Khongthang Luki General Secretary Swebam Surijitsu Saruyaki. Pangthokadoriba championship asida senior amadi junior gi short medium tall short tall da bodybuilder control humdoina athoi ahel tanagani. Sector trophy team na sinduna SSC sector ground da team kunna group Nepal thongna khaidotuna thasi gi tang tara treti ki sathariba mari suba sector trophy lamnai kendra village wise 7-a men's football tournament ki ngasi sanagadaba ahanba quarter final match sanakidre ani suba quarter final match ki sanakibada YYC yorbungna STTA team S sector bu penalty de goal mari amada maithibu biduna semi final sangkhre. Thasigi tang kumapalgi nungthilpung amatabada ahum suba quarter final match waina LSIC lamlai amadi CHYUC Saloga sanagani mari suba roiba quarter final match ta Pukhao FC amadi FC Teloga sanagani. Manipur Table Tennis Association sinduna Dam College campus ta leiba indoor stadium da Thawal Kakching Imphal East West Bishnupur district amadi Manipur Police Sports Club tagi table tennis nupa amadi nupi sanaroi sa maguhumputra romna saruk yaduna ngasi dagi kunthamapal super state and inter district table tennis championship hokre ngasi ahubu numit ki junior boys team gi semi final match ta Imphal East team ena Imphal West team bibu set ani ama Imphal West team ena Thawal district pu set ahum amada mighty bu biduna final sangkhre. Junior girls team gi semi final match ki sanakibada Imphal East team ena Thawal district pu set ahum ama Thawal district team ena Imphal East district team bibu set ahum amada mighty biduna final sangkhre. Yoga Olympian sinduna mathang sahi January tang amadagi ahum phauba Bengaluru da pangthokadoriba National and International Yoga Championship da saruk yagadaba Yoga Research and Training Center Manipur gi mioi kunthar trainer saba team ngasi Tera Barzada leiba training center asigi office tagi center asigi president Dr. Y Bajauna lamthakre nupi kulumdoi amadi nupa taramari punna mioi kunthar trainer saba team asi Yoga Research and Training Center Manipur gi secretary cum instructor N Gangana lit togani Thormasika Mari Lenana instructor N Gangana Ponto Kibada International Yoga Championship asida ekoi togudriba practicing asi ekoi yoga asindak tanataba pranayama bandha mudra amasuk kriya na singma mayam ka torga hariba championship si pangthok jagadabane. Global International Martial Arts Federation gi meng makhada Chinese Shaolin Kung Fu Federation India na sinduna Assam gi Bogeshwari Phukanari Indoor Stadium Guwahati da thasi gi tang kuntrete gi kumapun phabo pangthok kodoriba ani suba annual National Martial Arts Games and Festival da saruk yarunaba Manipur team Singa Mathak Young Learners Club ki President N Tomana lamthaduna Imphal thadokre. Thakasari boyai hojik makhata na ngasi nongmagi oikhiba inga sagi paw amuk phangbigani. ICAR lampen patigi ngasi numidawarang pung mga makaipapugi manungta pangba ay nga samadi nungjugi pauda ngasigi kwaidigi sakiba Celsius degree kulhumdoy daspek sino kwaidigi ingba Celsius degree Nepal daspek mari nungsite yawising manilgisang ayuk da sada mariputara nitoy nungtil da sada ni Punipal oike ngasi nong sukide aroy pada maru iba pau amok Department khudingmang na apamba data economics and statistics department ta thigal halaga chakhat thorang paikhatpa mathau tare haina deputy chief minister YJ Kumar na phongdokre Pravis Sanam isigi matangda Congress Party na chumbalang lalangjel khangnana ba AICC gi lusingba singda taksil lagane haina MLA Joy Kisan na haikre Imphal City na Swas Survection Lisingani Tara Nepal da Mai Pak na bahot na bada media gi achauba thakdang lei haina Mahut Minister DS Syam Kumar na phongdokre amadi Manipur gi puwari ga sagon nadna laklaba mitegi yamna maru oiba khubam nungthong
Manipur lengak na matam chana mityeng changhaudrabadi mangkhiba yabagi oithokpa leire. Ngasi ki oinadi ISTB na pijaba Manipuri pau matang asida loisanjari miyeng tabiri pa pumnamakpu mukana kurumjari.